Assalamualaikum. Miyam da kadigum bakharadang khangan zari madudi matam kuirabagi mamangdagi sayen aduna laklaba Madrasa Darus Salam Yatim Khana Bengal Lokokki thoaningdaba thodok kaya thokhrabagi matungda kayarak hanna public meeting tawraga afaba asumba madrasa ama oihannabagi pandamda Bengal Jamiatul Ulama da sinnakhibadagi makhatana Madrasa Darus Salam Yatim Khana Bengal Lokokki committee semduna thabak paikhatnaba hotnaringai manung asida masagi oijaba thiba mioi kharana atopa committee ama semi haiduna Facebook amadi WhatsApp ta sandorakliba asi miyamna thajabiganu masi khulgi mayokta leiba mioi singni masjid thingzali hairiba asisu aranba yumpham yaudabani aduga Jamiatul Ulama Bengal amadi sadarda sirakliba maral asi makhatana Tawraklabadi Bengunda Lairiba Jamiatul Ulama Bengunda support Tauduna Satmin Nariba civil society organization Singna Tawrakpa Afafattagi Daita Pumnamak Isa Isana Pugadabani Haina Kangali Aranba Fattaba Sariana Yadaba Tabuk Tauram Singbo Afabalambida Puraknaba Tawai Haksang Yauna Ahing Nungtil Naidana Afabagi Damakta Hotna Zariba Alim Ulma Singbolana Miyam da Uhannaba Hotnaba Asi Kudak Taleb Kadabani Haina Kanganzari ba civil society organization Bengal Jangbi to Uswa Wangbal support to Jamiatul Ulama Bengal Mayam Hazik Hai Kribasida Mayam Punna support to Rasira Inshallah